ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯦꯃꯣꯟꯂꯣꯝ ꯚꯤꯂꯦꯖ ꯃꯅꯥꯛꯇ ꯂꯩꯉꯥꯛꯀꯤ ꯑꯊꯤꯡꯕ ꯂꯩꯅ ꯃꯅꯤꯄꯨꯔ ꯇꯨꯔꯦꯜ ꯃꯊꯛꯇ ꯂꯣꯟꯅ ꯊꯣꯡ ꯁꯥꯔꯝꯕ ꯃꯐꯝꯗ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯉꯔꯥꯡ ꯌꯧꯁꯤꯟꯗꯨꯅ ꯊꯣꯡ ꯁꯥꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯊꯣꯡ ꯁꯥꯕꯒꯤ ꯄꯥꯎ ꯃꯦꯗꯤꯌꯥꯅ ꯐꯣꯡꯈ꯭ꯔꯕ ꯃꯇꯨꯡ ꯅꯍꯥꯜꯗꯒꯤ ꯍꯧꯗꯨꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP 𝗧𝗛𝗢𝗡𝗚 ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯦꯗꯤꯁꯅꯦꯜ SP ꯆꯝꯅꯥ ꯑꯅꯥꯜ, ꯀꯛꯆꯤꯡ ꯄꯨꯂꯤꯁꯀꯤ ꯏꯟꯁꯄꯦꯛꯇꯔ ꯄꯥꯂꯨꯡ ꯑꯃꯗꯤ ꯋꯥꯏꯈꯣꯡ PS OC ꯖꯈꯥꯎ ꯌꯥꯎꯅ ꯄꯨꯂꯤꯁ ꯇꯤꯝ BSF ꯑꯃꯗꯤ 37AR ꯒꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ SDO ꯆꯄꯤꯀꯥꯔꯣꯡ ꯇꯖꯥꯎꯗꯤꯟ ꯌꯥꯎꯅ ꯉꯁꯤꯁꯨ ꯊꯣꯡ ꯁꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯎ ꯐꯩꯖꯤꯟꯗꯨꯅ ꯆꯪꯍꯟꯗꯅ ꯊꯤꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯊꯝꯈꯤ꯫ ꯇꯨꯡꯗ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡ ꯊꯣꯡ ꯁꯥꯐꯝꯗ ꯆꯪꯈꯤ꯫ ꯇꯤꯝ ꯑꯗꯨꯅ ꯊꯣꯡ ꯃꯈꯣꯡ ꯌꯧꯕ ꯃꯇꯝꯗ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯗ ꯊꯣꯡ ꯃꯈꯣꯡ 5-6 ꯌꯨꯡꯈꯠꯂꯝꯂꯦ꯫ ꯑꯗꯨꯕꯨ ꯆꯪꯂꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯇꯤꯝ ꯑꯗꯨꯅ ꯊꯣꯡ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯂꯧꯗ꯭ꯔꯤꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯁꯥꯗꯅꯕ ꯈꯪꯍꯟꯈꯤ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯗꯨꯅ ꯃꯈꯥ ꯇꯥꯅ ꯁꯥꯈꯤꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯇꯤꯝ ꯑꯗꯨ ꯍꯟꯗꯣꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯦꯃꯣꯟꯂꯣꯝ ꯚꯤꯂꯦꯖ ꯃꯅꯥꯛꯇ ꯂꯩꯉꯥꯛꯀꯤ ꯑꯊꯤꯡꯕ ꯂꯩꯅ ꯃꯅꯤꯄꯨꯔ ꯇꯨꯔꯦꯜ ꯃꯊꯛꯇ ꯂꯣꯟꯅ ꯊꯣꯡ ꯁꯥꯔꯝꯕ ꯃꯐꯝꯗ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯉꯔꯥꯡ ꯌꯧꯁꯤꯟꯗꯨꯅ ꯊꯣꯡ ꯁꯥꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯊꯣꯡ ꯁꯥꯕꯒꯤ ꯄꯥꯎ ꯃꯦꯗꯤꯌꯥꯅ ꯐꯣꯡꯈ꯭ꯔꯕ ꯃꯇꯨꯡ ꯅꯍꯥꯜꯗꯒꯤ ꯍꯧꯗꯨꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP 𝗧𝗛𝗢𝗡𝗚 ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯦꯗꯤꯁꯅꯦꯜ SP ꯆꯝꯅꯥ ꯑꯅꯥꯜ, ꯀꯛꯆꯤꯡ ꯄꯨꯂꯤꯁꯀꯤ ꯏꯟꯁꯄꯦꯛꯇꯔ ꯄꯥꯂꯨꯡ ꯑꯃꯗꯤ ꯋꯥꯏꯈꯣꯡ PS OC ꯖꯈꯥꯎ ꯌꯥꯎꯅ ꯄꯨꯂꯤꯁ ꯇꯤꯝ BSF ꯑꯃꯗꯤ 37AR ꯒꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ SDO ꯆꯄꯤꯀꯥꯔꯣꯡ ꯇꯖꯥꯎꯗꯤꯟ ꯌꯥꯎꯅ ꯉꯁꯤꯁꯨ ꯊꯣꯡ ꯁꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯎ ꯐꯩꯖꯤꯟꯗꯨꯅ ꯆꯪꯍꯟꯗꯅ ꯊꯤꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯊꯝꯈꯤ꯫ ꯇꯨꯡꯗ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡ ꯊꯣꯡ ꯁꯥꯐꯝꯗ ꯆꯪꯈꯤ꯫ ꯇꯤꯝ ꯑꯗꯨꯅ ꯊꯣꯡ ꯃꯈꯣꯡ ꯌꯧꯕ ꯃꯇꯝꯗ ꯇꯨꯔꯦल ꯈꯣꯡꯅꯨꯡ ꯑꯗꯨꯗ ꯊꯣꯡ ꯃꯈꯣꯡ 5-6 ꯌꯨꯡꯈꯠꯂꯝꯂꯦ꯫ ꯑꯗꯨꯕꯨ ꯆꯪꯂꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯇꯤꯝ ꯑꯗꯨꯅ ꯊꯣꯡ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯂꯧꯗ꯭ꯔꯤꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯁꯥꯗꯅꯕ ꯈꯪꯍꯟꯈꯤ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯗꯨꯅ ꯃꯈꯥ ꯇꯥꯅ ꯁꯥꯈꯤꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯇꯤꯝ ꯑꯗꯨ ꯍꯟꯗꯣꯔꯛꯂꯦ ꯍꯥꯏꯔꯤ꯫